Mayai kaba nisha ki mayokta Arambai Tengol na chatharakpa drive ki sharuk oina ngarang numidangwairam Arambai Tengol Unit 18 Amadi Arambai Tengol Headquarter Mobile Unit 2 QRT ki apunba team amana Langthabal Mantrikhong Mayai Leikai dagi brown sugar Amadi WY tablet kaya Phare drug Lallonba Meeoi Aduna Nanthoklaga Chenkhre Arambai Tengol ki khuttagi Nanthoklaga Chenkhre Meeoi adugi maming Asem Rojit kawe Palace Compound Mamang Wangkhei taba lambi dagini hairi Press na fangba pawa magi matung inna ngarang numidangwairam pung mga makarum tarakpa aduwaida Langthabal Mantrikhong Mayai Leikai gi mafam amada drug Lallonba Meeoi khara chathok chachin tawre haibagi akaknaba pawa mafangbadagi Arambai Tengol Unit 18 gi Unit Commander Maimuna Luchingba Unit 18 gi Thomi Singh amade Headquarter Mobile Unit 2 QRT gi apunba team amana Langthabal Mantrikhong Mayai Leikai da leiba bharagi yum amada changsinkhe Arambai Tengol gi Meeoi sing lakpa adu ubada mafam aduna lairamba Asem Rojit hairiba Meeoi ase khonglei thuna mafam adudagi Nanthoklaga Chenkhre hairi Arambai Tengol gi Thomi Singh na mahaki bharagi kada thiba humbagi thabak chathabada brown sugar soap case ani WY tablet packet ahom empty vial packet taruk amade empty soap case nipan recover tawkhe hairi Recover Tauraba Polam Singa Dungarang Numidang Pung Mapanrom Taba Adwaida Unit 18 na Konba Iroi Semba Chingjinda Leiba Leikai adugi Mairapai Singi Mamang da Putoktuna Mai Tharaga Manghanke Arambai Tengol gi Maikedi gi Fangba Pawamagi Matung Inna Varagi Yum Adu Kezit Konjengbong Kauba Meeoi Amagine Varagi Yum Adu Thangadagi Kishore Chandra Kau Thangjam Kauba Meeoi Amana Leibane Ngasi Arambai gi Khuttagi Nanthoklaga Chenkhre Asem Rojit ka Kishore Chandra Thangjamga Puna Draki Karbara si Tauminaba Oramba Yabagi Chingnaba Lay Kunaya si Maru Fangna Manghan Kiba Yaba Drak Karbar Tauriba Meeoi Singase Arambai Tengol na taray na laude Makhata na Meeoi ani asigi langla langjin Tizin Kigani Haide Arambai Tengol Unit 18 ki Commander Maimuna Hai Cookie sing na chatharakpa lana si nongmai khaktagi lana te drug ki lana masu yaure tungi yumbi oigadoriba inkhalakliba maitai naha sing drug ta laichu handuna maitai sing khudum channaba honare Cookie singi hidden agenda asi aikoi punna khangwina se khunai ama maru fangna muthatke hairabadi naha sing hana maru fangna muthatlu hainaba lei maram maduna aikoi yamna cheksinba mathau tai Aranba lambi da chatluraba drug sizinaba ichil inaw sing sugyan tabiro Rehabilitation Center Singa Tanabiduna drug thadoknaba honabiyo Tinjang kaijang daba maitai khunai ama sembada aikoi puna saruk yamina se haina mahakna phongdokhe